Iranda Landaba Numit Nini Khaktada, US na Lupa billion, Samga Taraga Manga Chading Toukhi. Donald Trump administration na Iranda Landaba, Ahan Bagi Numit Nini Khaktada, Lupa billion, Samga Taraga Manga Chading Toukhi. High Basen Pharmacy, missile, drone amadi, bomb the ching by the season of Hivane. Land missing Hondo Honjin to Bagi Matang the D, Sen Pharmacy the Yaudri Haina, Washington Post report Amana Pongdokle. Report asina high, Iranda Landaba gi thawong asida sel ka hena changbana maram oiraga US Congress ki member kharana lal lepaning bagi wafam phongdokna raklai. Trump administration adi handaki lan asida America gi afaba khulai kaya marum sizinakibana yamlaba senfam ama arembada mangjari haiba wafam asi yaningdaba phongdokhi. Pentagon gi chief spokesperson Sean Parnell na Washington Post ta high hauji Defense Department ta lan ga mari lainana awatpa mata leite. Iran ga sokna riba lan asi makhatan adumak sokna batara basu Defense Department ta thoidongna khudong sadaba matamayok na roi haire. February 19 da US amasung Israel na Iran da attack sathaba hek haukibaga loinana afaba makhalgi air defense interceptor amadi Tomahawk cruise missile na chingba masing khangdana sizinakre. Lan asibu mapungwaina yengseliba US Central Command gi report matungin na haujik phawbada afaba makhalgi khulai lising ani hena sizinaduna Iran gi maruoiba mafam lising mangarom henbade attack sathakre haire. Lan gi phibam lusilakpana maram oiraga Trump administration na sayol asigi manungda supplementary defense budget ama Congress ta pukhataba thorang tawre. $1 billion kaya marum gi oiba budget ado Congress na ayaba piravadi atenba matam gi manungda piravadi lan ngamduna Iran gi mafam mayambada mapung phana mang takhan bangam lagani haina su US Central Command gi report na phongdokle. Adum oinamak Democrats singi maikaidagidi athuba matamda lan lebaning bagi apamba laiba maramna supplementary defense budget adu pass tawhandaraba angamba thakto honagadaure. Haujik phawbagi oina Iran gi soknariba lan asi kayam kuina sathagadagi haiba chapchana khangba ngamdre. Mamang sayolda President Trump na phongdokhibagi matung inadi yamdrabada tha amarom lan soknaraba yai haire. US ki Defense Secretary Pete Hegseth na phongdokhibagi matung inna afaba makhalgi laser guided bomb sizinaduna Iran gi nuclear facility amadi atai maruoiba military ga mari lainaba mafam pumnamak athuba matamda amanga ta thohalaga nei. Pandam asi fangnaba Pentagon na South Korea ta thamlamba terminal high altitude area defense system lokthok laga Middle East na pusin khre haire.